आकाशवाणी इम्फाल मियामगिनी मियामगिदमक लेजबनी अदुगा मियामगी थौगल मपुंग फाना पांगथोकपा ngamhanbiriba अखोइगी थौना हापिरिबा अखोइगी लिसनर सिंगनी थवा यावना ताबिरिबा सिंग आकाशवाणी इम्फाल गी असेंग बखोंगलोइनी अदुना लिसनर सिंगगिदमक सिंजे लांगजरिबा थौरम सिनजरी अदोम द माइक ताबिरिबा सिंगदा कुचिनजरी थौरम असि थौरम लांथोकपदा अखंग अहिसिंगी पाउताक फंगलबा प्रोफेशनली ट्रेन तौरबा प्रेजेंटर सिंगना लांथोकपा थौरम नचदे अखोइगी लिसनर सिंगना मपुंग ओइना लांथोकपिबा थौरमनी तामिनसी ngasiगी tangkakta kari kari pubirakliba lakle ngasidi lomi isil inaw singna khawrang na ngai jaba inga tha lakpoge iroinana sinajari adom da mai hariba thorum asibu tabiramliba khwai punamakpu ahan mamaktada maibam kangjamba mitaina iko unona khurumjari ngasigi thoramda phongbigani tongan ba miyoi singa unajadana wari saba amadi makoina pangthokpa thoramsi hojik aina lejari bachi lutang nau khaithendani akhoi redo thawa yongna tabiba ojam khakani unajagaduje ko jai mingle phomongta habiyo kauktu awang la kai soibam mi tobi yamna nungai jai akhoi kauktukagi soibam tombi ga unajaba hoi redo je dum tabibra dum toina yum chaba bu matam sum pur chale yum chaba hai ji che kiro du ugiro yot kiro ugine thong thona upai ba yum jau chaba yam nungai jai hoi ojaga unajadana wari watai sajaba matung desu amu hana unabang amu oimina si haba afom si thamjara ojadagi kanya thang logjari hoi lambi sida laisabi macha amani chapu ujari masi amukta unajage bema kaigum amta som hangbiyo yani mingle phomongta habiyo ba aigi mingse bumika loitang khunau dagi ne sis paning mil dagi laksari ba khoije all india radio imphal gi sinajari adom da mic thoromdugi manung chana laksabani chaji kari hona birige ai joje college ta second year tammi college su tambiu ado khoigi radio gi thorom se adom changnai na tabibra au tai adom khwaidagi pama program di karamana pam lila gumba su dum tai ado isai su dum tai ado isai gumba lila gumba sine hena pamna tai ado wargadi isai amatang sakpira mangadi hena nungai jagani tagu tanikla thawan lakta nong madol ma be ma tha jani pukning warakta bilai chilna thamoige saktam singe klari sana phajabai sai amaju sakpire chaga unaduna isagi apam khara ngasigi thoromasi da pangthok piba isa bhanana thagatsari mafam masida hotel tawduna leiba ina omuka ka unajage now mingumta ai ming romesh mafam masida hotel tawduna leibirapudi kyam kuirabage sei ama khara hela mafam masigi baba hawa nusi chu khara dong khangbiram lagani koina yunjari je harau kumai tawraga yam sitpani ado hojikti harau kumai leitabnina pot sitpagi sang yam wal pot sitte habajida amuka chu hena khoigi mageidagi nungai jede matamna porktuna pangdu leita ba punsi haibatu hanjalakpo oisanu haiba wafum sima chu thamjari aduga iroinana ana naha ama oina haugalakliba lenga jingda kari haibini wa leibage haibadu wafum amtang thambiu thabak tahaudrabanina subu nomaje leppe yade subujina punsi oyaganena mai thamjagi wiriba paujen afaba paujen haiba wafum si thamjaraga tang sida kainera sina lutahono kaithenda dukan phamdun leiba yamba makaka unajage yambagi mingle phamamta aigi ming loremam tomba kawi mafam asida dukan phamduna lerakpase kyam kuibirage saurangna sei kunmung suram lagin khali thokriba irang asida dukan phamasing asida kari chething pibaga haibadu samlakna amtang habiyu saithingi wafam de yam chaungna phangi hana selama posit gi yam dr 50% posit pigi chang hande awabani silama changdagi 50% handarakpa haibasi se nongdasu handarakadawribani aru hingbadusu asuki matik wagadawribani adubu yamba khoigi air imphana sandokpiriba thoromasi changnai dum tabibra khamai tobi nungaiba uningda leiba wakpham andu kitang thambiyu aya na ngang oring degi redo si mapung phana dum tara lai haujuk sangai channel amuk nauna sandorokpasi yam nungai adu aina karen tajabji e pau gi thorom science magazine khungam ge thorom sandoloba lau sumo mai ba warol sing mapung oina e pau da kharena ai taje haji am nungai na sandok leba khoigi lamkoi wari
ing lising ani tareda sandokiba Dr. M Naragi lamkoi wari si amuk sandorakpasi ai yam nuaina tajai asigumba tharomsing asi sandopi bidongda air impal bu hainingana thagase yam nungaijai akhoi rido gi thorombu thawai yauna tabiramba wafam amtaga thamjage takpyo hauji akhoi gi lamdam sida lekai lekai khudingda hausi ji yamna toina lawbu chanabi ama lerakli basi kari haina khanbi bage amtang thambiyu sentongi phom phatraba koigi organization sing magi selgi tangai phataba lakpasing du kharmakai kupkhat nabai tamuta jaga da hausi gi program asi silakpa orangone ani ai thajaba lai tabu ka hena sinbagi program am urakpase asimakti laibthibani hojik aina lejariba si sangmai kethendani mafam masida matam kuinegi mamangdagi redobu thawai yauna tabiramba ahal amaka ka unajage ming leifam amta habi ꯑꯩꯒꯤ ꯃꯤꯡꯁꯤ ꯃꯩꯁꯅꯥꯝ ꯂꯨꯈꯣꯏ ꯀꯧꯏ ꯑꯩ ꯁꯦꯡꯃꯥꯏꯁꯤꯗ ꯂꯩꯖꯔꯤꯕ ꯆꯍꯤ 60 ꯁꯨꯔꯦ redo amju naksida dum leiba ujai redo jisu dum thawai yauna tabibra ꯑꯁ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯔꯦꯗꯤꯑꯣꯁꯤꯗꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯦ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯥꯀꯜ ꯑꯃ ꯃꯥꯅ ꯑꯗꯨꯝ ꯄꯨꯕꯤꯗꯅ ꯂꯩꯔꯦ ꯃꯁꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯈꯔ ꯅꯝꯅꯗꯤ ꯇꯥꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯁ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯃꯁꯤ ꯍꯧꯖꯤꯛꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯔꯦꯗꯤꯑꯣꯁꯤꯗ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩꯁꯤꯃ ꯏꯁꯣꯔꯒꯤ ꯅꯥꯝ ꯇꯥꯖꯕ ꯐꯪꯖꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯌꯥ ꯑꯃꯁꯨ ꯊꯥꯕꯤꯔꯛꯑꯦ ꯀꯔꯤ ꯍꯥꯏꯅꯤ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝ ꯁꯤꯒꯨꯝꯕ ꯐꯣꯜ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯗꯨꯝ ꯇꯥꯕꯤꯔꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯅꯤ ꯍꯧꯖꯤꯛ ꯁꯉꯥꯏ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯃꯤꯠ ꯃꯇꯨꯡ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 10 ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯁꯟꯗꯣꯛꯄꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯒꯤ ꯑꯣꯏꯕ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯂꯦꯗꯤꯁꯀꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ ꯁꯤꯃꯁꯨ ꯑꯁ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯐꯒ꯭ꯔꯦ ꯍꯟꯗꯛꯀꯤ ꯁꯉꯥꯏꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯦꯟꯖꯕ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯉꯝꯗꯕ ꯌꯥꯝꯅ ꯂꯥꯛꯄꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤꯗ ꯑꯣꯏꯕ ꯁꯤ ꯌꯥꯝꯅ ꯐꯖꯩ ꯊꯥꯕꯤꯔꯛꯄ ꯃꯣꯏꯅ ꯊꯥꯒꯠꯂꯛꯄ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯃꯁꯤꯃꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯤ ꯑꯗꯨꯝ ꯊꯥ ꯂꯩꯔꯕꯅꯤꯅ ꯕꯦꯇ꯭ꯔꯤꯗꯤ ꯁꯤꯟꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯜꯂꯝꯃꯅꯤꯕꯣ ꯍꯣꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯁꯤ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯕꯅꯤꯅ ꯕꯦꯇ꯭ꯔꯤꯗꯤ ꯈꯔ ꯇꯣꯏꯅ ꯁꯤꯟꯖꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯅ ꯊꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤꯗ ꯆꯩꯊꯦꯡꯒꯗꯤ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯇꯪꯁꯨ ꯍꯥꯏꯕꯤꯌꯨꯕ ꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯀꯔꯝꯕ ꯏꯁꯣꯔꯒꯤ ꯆꯩꯅꯥ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯄꯥꯝꯕꯅ ꯍꯦꯟꯖꯜꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯁꯤ ꯏꯁꯤꯠ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯉꯤ ꯍꯥꯏꯗꯨꯉꯥꯏ ꯑꯋꯥꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯗꯣ ꯑꯔꯣꯏꯕꯗ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯒꯦ ꯑꯗꯨꯝꯇꯪꯒ ꯊꯝꯕꯤꯌꯨꯕ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯁꯦꯔꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯇꯧꯖꯔꯛꯄ ꯑꯩꯈꯣꯏꯅ ꯇꯥꯖꯔꯛꯄ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯆꯠꯆꯕ ꯕꯦꯕꯥꯔ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯑꯃ ꯂꯩꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯗꯤ ꯑꯣꯖꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯕꯦꯕꯥꯔ ꯇꯧꯔꯝꯃꯤ ꯑꯍꯜ ꯑꯃ ꯂꯥꯛꯄꯗ ꯈꯨꯔꯥ ꯏꯅꯦ ꯏꯟꯗꯣꯟ ꯀꯗꯣꯝꯗ ꯆꯠꯄꯤꯔꯨꯕꯅꯣ ꯀꯝꯗꯧꯕꯅꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯌꯥꯝꯅ ꯅꯪ ꯃꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯑꯩꯒꯤ ꯗꯨꯀꯥꯟꯁꯤꯗ ꯄꯣꯠ ꯂꯩꯕꯤꯔꯕ ꯐꯥꯎꯗ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯑꯁꯤꯗꯕꯨ ꯃꯣꯏꯅ ꯅꯪ ꯃꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯗꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯂꯥꯛꯏ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯀꯥꯏꯕ ꯑꯃ ꯍꯥꯏꯗꯨ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯍꯧꯒꯠꯂꯛꯏꯕ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯖꯕ ꯕꯦꯕꯥꯔ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯁꯤꯃꯇꯪ ꯁꯦꯝꯗꯣꯛꯑꯒ ꯍꯥꯏꯕꯤꯔꯒꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯜ ꯌꯥꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯇꯦꯝꯄꯔꯦꯔꯤ ꯃꯥꯔꯀꯦꯠꯇꯅꯤ ꯃꯐꯝ ꯑꯁꯤꯗ ꯏꯅꯥꯎ ꯑꯃꯇꯒ ꯎꯅꯖꯒꯦ ꯏꯅꯥꯎꯒꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯏꯂꯥꯝ ꯕꯤꯀ꯭ꯔꯝ ꯇꯈꯦꯜ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯏꯅꯥꯎꯕꯨ ꯀꯦꯗꯣ ꯌꯥꯎꯔꯒ ꯂꯩꯖꯕꯅꯤ ꯀꯦꯗꯣ ꯍꯥꯏꯔꯤꯕ ꯐꯣꯝꯁꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯗꯨꯒ ꯀꯦꯗꯣꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯦꯗꯣꯁꯦ ꯋꯥꯛ ꯀꯜꯆꯔ ꯁꯥꯒꯠꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯂꯨꯞꯁꯦ ꯍꯧꯗꯣꯛꯆꯔꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯁꯤꯗ ꯄꯣꯠ ꯁꯪꯕ ꯑꯗꯩ ꯄꯣꯠ ꯊꯥꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯀꯜꯆꯔ ꯑꯃ ꯁꯥꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ
ꯋꯥꯛ ꯀꯜꯆꯔ ꯑꯃ ꯁꯥꯒꯠꯄꯤꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯁꯤꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯄꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯁꯤꯒꯤ ꯃꯅꯨꯡꯁꯤ ꯈꯛꯇꯔ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯗꯤ ꯂꯤꯡꯈꯠꯄꯒꯤ ꯋꯥꯈꯜꯒꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ? ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯂꯤꯡꯈꯠꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯖꯕꯗ ꯏꯁꯤꯡ ꯍꯣꯟꯕ ꯌꯥꯎꯔꯦ, ꯆꯨꯍꯤꯡ ꯁꯨꯡꯕ ꯌꯥꯎꯔꯦ, ꯆꯨꯖꯥꯛ ꯀꯕꯣꯛ ꯈꯣꯛꯄ ꯌꯥꯎꯔꯦ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗꯗꯤ ꯁꯤꯅ ꯄꯨꯕ ꯉꯝꯕꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏꯗꯨ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯅ ꯃꯥꯏ ꯑꯄꯥꯝꯕꯗ ꯇꯧꯖꯔꯦ, ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯂꯦꯝꯗ꯭ꯔꯒꯁꯨ ꯌꯥꯝ ꯍꯦꯟꯅ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯦꯟꯕ ꯀꯣꯟꯅꯩ꯫ ꯑꯗꯨꯒ ꯄꯣꯠ ꯊꯥꯡꯕ, ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕ, ꯅꯨꯡꯗꯥꯡꯒꯤ ꯄꯣꯠ ꯁꯪꯕ, ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯆꯨꯖꯥꯛ ꯀꯕꯣꯛ ꯍꯧꯕ, ꯆꯨꯍꯤꯡ ꯁꯨꯝꯕ, ꯁꯤ ꯂꯩꯔꯤꯕ, ꯑꯗꯨꯗꯒꯤ ꯁꯝꯐꯥꯕꯤ ꯊꯦꯂꯥꯗ ꯏꯜꯂꯒ ꯌꯣꯟꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯍꯨꯠ ꯁꯤꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯈꯩꯁꯤꯁꯨ ꯍꯥꯟꯅꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯁꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯊꯕꯛ ꯁꯨꯕꯁꯦ ꯌꯥꯝ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯨꯍꯤꯡ ꯁꯨꯝꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯍꯥꯏꯒꯗ꯭ꯔꯥ, ꯑꯗꯨ ꯃꯌꯥꯝ ꯂꯩꯀꯥꯏꯗ ꯀꯩꯗ ꯑꯗꯨꯗꯩ ꯈꯨꯜꯂꯛꯇ ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯄꯤꯔꯛꯑꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯑꯦ꯫ ꯑꯗꯨꯅ ꯈꯔ ꯍꯦꯟꯅ ꯊꯣꯛꯄꯤꯔꯛꯎ, ꯃꯌꯥꯝ ꯋꯥꯛ ꯀꯜꯆꯔ ꯁꯥꯒꯠꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ, ꯌꯥꯝ ꯐꯖꯩ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯥꯊꯩꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗꯤ ꯇꯥꯕꯤꯕ꯭ꯔꯥ? ꯅꯨꯡꯇꯤꯒꯤ ꯑꯅꯝꯕꯅ ꯇꯥꯏ꯫ ꯂꯤꯂꯥ ꯈꯪꯗꯦ, ꯏꯁꯩ ꯈꯪꯗꯦ, ꯑꯩ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟ ꯆꯥꯛꯆꯥ ꯇꯣꯛꯄ ꯁꯪꯉꯛꯄ, ꯑꯗꯨꯗꯩ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏ, ꯁꯤꯒꯨꯝꯕ ꯐꯖꯅ ꯇꯥꯖꯩ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤ ꯍꯥꯏꯔꯕꯅꯤꯅ ꯄꯥꯝꯖꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯁꯛꯄꯤꯔꯝꯃꯨꯗꯅ, ꯍꯥꯏꯗꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ꯫ ꯁꯛꯆꯒꯦ, ꯑꯩ ꯏꯁꯩ ꯃꯇꯦꯛ ꯈꯔ ꯑꯃꯇꯪ ꯁꯛꯆꯒꯦ, ꯌꯥꯝꯅꯗꯤ ꯍꯩꯖꯕ ꯅꯠꯇꯦ꯫ ꯑꯩꯅ ꯀꯕꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯗꯥꯅꯟꯗꯒꯤ ꯃꯉꯣꯟꯗ ꯆꯍꯤ ꯑꯃꯃꯨꯛ ꯑꯅꯤ ꯑꯍꯨꯝ ꯇꯝꯖꯔꯨꯏ꯫ ꯑꯩꯒ ꯆꯥꯟꯅꯗꯕꯅꯤꯅ ꯑꯩꯅ ꯁꯣꯝꯗ ꯋꯥꯛ ꯀꯜꯆꯔꯗ ꯑꯃꯨꯛ ꯆꯪꯖꯔꯛꯄ꯫ ꯑꯣꯖꯥ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯎꯏꯁꯤꯜꯂꯣꯒꯕ ꯑꯩꯒꯤ ꯂꯝ ꯍꯦꯜꯂꯕ ꯃꯤ, ꯈꯜꯂꯒꯅꯨ ꯃꯥꯒꯤ ꯋꯥꯈꯜ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ, ꯑꯔꯦꯝꯕ ꯑꯁꯥꯅꯤ ꯏꯗꯣꯝꯅꯇ ꯋꯥꯖꯕ, ꯑꯔꯦꯝꯕ ꯄꯤꯔꯥꯡꯅꯤ ꯈꯝꯕꯤꯅꯕ ꯂꯩꯇ꯭ꯔꯕ, ꯎꯏꯁꯤꯜꯂꯣꯒꯕ ꯑꯩꯒꯤ ꯂꯝ ꯍꯦꯜꯂꯕ ꯃꯤ, ꯈꯜꯂꯒꯅꯨ ꯃꯥꯒꯤ ꯋꯥꯈꯜ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯃꯣꯏ꯫ ꯏꯁꯩ ꯐꯖꯕ ꯑꯃꯁꯨ ꯁꯛꯄꯤꯔꯦ, ꯃꯇꯨꯡꯗꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯐꯥꯝ ꯇꯧꯗꯨꯅ ꯂꯩꯕ ꯏꯌꯥꯝꯕ ꯑꯃꯈꯛꯀ ꯎꯅꯖꯒꯦ꯫ ꯏꯌꯥꯝꯕ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯤꯗꯝ ꯁꯝꯖꯥꯏ꯫ ꯇꯥ ꯁꯝꯖꯥꯏꯒ ꯊꯦꯡꯅꯖꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯕ ꯌꯥꯅꯤꯀꯣ? ꯌꯥꯅꯤ꯫ ꯇꯥ ꯁꯝꯖꯥꯏꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯐꯥꯝꯒꯨꯝꯕꯗꯤ ꯃꯥꯜꯂꯦ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯧꯖꯔꯤꯁꯦ ꯐꯥꯝ ꯑꯣꯏꯔꯒꯁꯨ ꯊꯕꯤꯒꯨꯝꯕ, ꯔꯥꯖꯃꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯖꯔꯤ꯫ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯊꯣꯛꯇ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥꯕꯨꯗꯤ ꯇꯧꯖꯩ, ꯑꯗꯨꯕꯨ ꯃꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯗꯤ ꯉꯝꯃꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯊꯣꯛꯏꯕ ꯏꯟꯀꯝꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯄꯨꯏ ꯍꯥꯏꯇꯥꯔꯦ꯫ ꯐꯥꯝ ꯇꯧꯕꯤꯔꯛꯄꯁꯤꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯐꯥꯕꯤꯔꯦ? ꯑꯩꯅ ꯐꯥꯝ ꯇꯧꯖꯔꯛꯏꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 35 ꯁꯨꯖꯔꯦ꯫ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯅꯤ, ꯐꯖꯅ ꯅꯣꯂꯦꯖꯗꯤ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯕ꯭ꯔꯥ? ꯑꯩ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯇꯥꯗꯅ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ, ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯌꯨꯝꯁꯀꯩꯁ ꯈꯨꯗꯤꯡꯒꯤ ꯈꯨꯡꯒꯪꯒꯤ ꯊꯧꯔꯝꯗ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯍꯥꯏꯇꯥꯔꯦ, ꯂꯧꯎ ꯁꯤꯡꯎꯒꯤ, ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕ ꯑꯩꯒꯤ ꯔꯦꯗꯤꯑꯣ ꯇꯥꯕꯒꯤ ꯃꯍꯩ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯥꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯊꯤꯒꯗꯤ ꯊꯥꯕꯤꯈꯤꯕ ꯂꯩꯔꯕ꯭ꯔꯥ? ꯑꯩ ꯆꯤꯊꯤꯗꯤ ꯊꯥꯖꯗ꯭ꯔꯦ, ꯑꯗꯨꯒ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯖꯔꯦ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯇꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯃꯁꯨꯡ ICARꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯖꯕ ꯃꯤꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯎꯅꯖꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯣ ꯁꯥꯏꯒꯤ ꯁꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅꯁꯨ ꯁꯦꯟꯕ ꯎꯏꯌꯦꯕꯀꯣ, ꯃꯁꯤ ꯑꯗꯨꯝ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯑꯗꯨꯝ ꯁꯦꯟꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯅ ꯁꯤꯟꯐꯝ ꯑꯣꯏꯕꯅꯤꯅ ꯁꯟ ꯂꯣꯛꯁꯤꯡꯁꯦ ꯑꯗꯨꯝ ꯃꯁꯥ ꯃꯁꯥꯅ ꯁꯦꯟꯁꯨ ꯁꯦꯟꯅꯔꯦ, ꯄꯨꯟꯁꯨ ꯄꯨꯟꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯌꯥꯝꯅ ꯑꯐꯕ ꯃꯈꯜ ꯑꯃꯅꯤ꯫ ꯁꯥ ꯁꯟ ꯊꯥꯗꯣꯛꯑꯒꯗꯤ ꯇꯧꯖꯔꯤꯕ ꯐꯥꯝ ꯍꯥꯏꯇꯥꯔꯦꯀꯣ, ꯍꯤꯡꯒꯣꯜꯕꯨ ꯀꯣꯏꯔꯣ, ꯑꯗꯩꯗꯤ ꯃꯅꯥ ꯃꯁꯤꯡꯕꯨ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤ ꯁꯥ ꯁꯟ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ꯫
ꯃꯁꯤ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯥ ꯁꯟꯕꯨ ꯃꯇꯝ ꯆꯥꯅ ꯁꯦꯟꯕꯤꯕ ꯃꯇꯝ ꯆꯥꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯃꯁꯤꯁꯨ ꯐꯥꯝ ꯃꯈꯜ ꯑꯃꯅꯤ ꯇꯥꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯔꯦꯗꯤꯑꯣ ꯇꯥꯔꯛꯄ ꯑꯃ ꯑꯣꯏꯅ ꯇꯥꯗꯒꯤ ꯃꯣꯠꯇ ꯇꯧꯍꯟꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯄꯥꯝꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯍꯧꯖꯤꯛ ꯏꯁꯇꯥꯐꯁꯤꯡꯅ ꯇꯧꯕꯤꯔꯤꯁꯦ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯦꯟꯖꯔꯦ ꯍꯥꯏꯕꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯔꯣ ꯃꯁꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯅ ꯊꯝꯖꯒꯦ ꯃꯐꯝꯁꯤꯗ ꯐꯥꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯉꯤ ꯑꯗꯨꯃꯇꯪꯒ ꯄꯤꯕꯤꯌꯨꯕ ꯑꯔꯣꯏꯕꯗ ꯃꯇꯝ ꯃꯇꯝꯒꯤ ꯄꯣꯠ ꯆꯩ ꯊꯥꯗꯅ ꯈꯨꯡꯒꯪ ꯂꯝꯗ ꯂꯩꯕꯅꯤꯅ ꯃꯁꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯄꯨꯗꯨꯅ ꯇꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯣꯠꯅꯦꯅ ꯊꯝꯖꯩ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯅ ꯋꯤꯁ ꯄꯤꯖꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯏꯆꯥ ꯑꯅꯤ ꯈꯛꯇ ꯎꯅꯖꯒꯦ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯅ ꯗꯤꯕꯤꯀꯥ ꯂꯥꯏꯁ꯭ꯔꯝ ꯁꯣꯔꯥꯏꯁꯝ ꯂꯛꯀꯤꯖꯩ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯅ ꯁꯟꯇꯣꯛꯏꯕ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ ꯀꯔꯝꯕꯗꯤ ꯄꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯃꯌꯥꯝ ꯄꯥꯡꯊꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯕꯅꯕꯨꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯖꯌꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯂꯛꯀꯤ ꯖꯌꯥꯒꯤꯁꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯐꯣꯡꯗꯣꯛꯎꯗꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯖꯩꯌꯦ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗ ꯃꯇꯝ ꯀꯌꯥꯗꯤ ꯁꯪꯗꯦ ꯑꯗꯣ ꯏꯁꯩ ꯅꯣꯡꯃꯥꯏꯒꯨꯝꯕ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯇꯥꯖꯩꯌꯦ ꯃꯥꯁꯨ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯣ ꯃꯥꯗꯣ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯕ ꯌꯥꯗꯦ ꯃꯥꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏ ꯏꯄꯨꯒꯤ ꯃꯃꯤꯡꯅ ꯁ꯭ꯋꯥꯏꯁꯝ ꯁꯛꯍꯦꯟꯕ ꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯎꯅꯖꯕꯩ ꯈꯨꯗꯣꯡꯆꯥꯕꯗꯣ ꯐꯪꯉꯒꯗꯤ ꯅꯣꯡꯃ ꯂꯥꯛꯆꯒꯦ ꯏꯆꯥ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯟꯅꯔꯒꯦ ꯁꯝꯔꯧꯗ ꯂꯤꯇꯜ ꯃꯥꯁꯇꯔ ꯑꯗ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯏꯅꯤ ꯑꯩꯒꯤꯅ ꯍꯟꯗꯛ ꯍꯥꯏꯗꯣꯛꯈꯤꯕ 10 ꯑꯦꯛꯖꯥꯝ ꯑꯗꯨ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯌꯥꯎꯖꯔꯛꯑꯦ ꯊꯣꯛꯈ꯭ꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤ ꯑꯀꯥꯏꯕ ꯄꯤꯕꯒꯦ ꯍꯥꯏꯕꯗோ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯗꯦ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯂꯥꯞꯐꯝ ꯈꯪꯗꯦ ꯍꯥꯏꯗꯤ ꯔꯦড ꯖꯣꯟ ꯆꯤꯡꯉꯦꯕ ꯑꯩꯈꯣꯏ ꯂꯩꯐꯝꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯔꯥꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯩ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯟꯅꯖꯔꯤ ꯑꯗꯣꯝꯗ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯩꯔꯦꯡꯕꯨ ꯑꯣꯏꯔో ꯑꯗꯒꯤ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯑꯗꯨ ꯄꯨꯂꯞꯅ ꯏꯁꯩ ꯑꯃꯠꯇꯗ ꯄꯨꯟꯅ ꯁꯛꯃꯤꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯏ ꯏꯁꯩ ꯑꯣꯏꯅ ꯁꯛꯑꯒꯦ ꯑꯩꯁꯦ ꯏꯁꯩꯁꯦ ꯅꯤꯡꯁꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯅ ꯁꯛꯑꯒꯦꯀꯣ ꯌꯥꯏ ꯁꯥꯐꯤ ꯂꯥꯟꯐꯤ ꯊꯣꯡꯕꯗꯣ ꯅꯧꯔ ꯅꯪꯒꯤ ꯁꯥꯕꯥꯟꯗ ꯄꯛꯆꯩ ꯈꯪꯉꯤ ꯏꯃꯥꯅ ꯌꯦꯡꯕꯗꯤ ꯍꯦꯛ ꯉꯝꯖꯗꯦ ꯅꯥꯕꯨꯗꯧꯒꯤ ꯊꯥꯡꯂꯦꯟꯗꯣ ꯅꯪꯅ ꯂꯥꯏꯕꯛ ꯀꯠꯂꯒ ꯋꯥꯡꯅ ꯍꯥꯏꯅ ꯍꯨꯝꯕꯗꯣ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯤꯌꯦ ꯂꯤꯛꯂꯥꯏꯕ ꯂꯥꯏꯅꯤꯡꯊꯧ ꯄꯥꯔꯤ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕ ꯏꯟꯗ ꯏꯆꯥꯒꯤ ꯅꯪꯅ ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯂꯣꯏꯁꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗ ꯗꯦꯕꯤꯀꯥꯒꯤ ꯏꯁꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯂꯛꯀꯤꯖꯌꯥ ꯀꯔꯤ ꯏꯁꯩ ꯁꯛꯀꯗꯣꯏꯅꯣ ꯑꯝꯇꯪ ꯁꯛꯄꯤꯔꯣ ꯏꯁꯩꯁꯦ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯁꯛꯂꯛꯑꯒꯦ ꯁꯛꯑꯣ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯅꯪꯅ ꯀꯣꯔꯧꯅꯤ ꯑꯩꯅ ꯊꯥꯖꯅꯤ ꯊꯥꯖꯕꯨ ꯉꯥꯎꯖꯕ ꯅꯣꯡꯏꯟꯅ ꯏꯀꯥꯏꯖꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯛꯀꯤ ꯖꯌꯥꯒꯤꯁꯨ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯦ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯈꯜꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯤꯁ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯔꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯕꯨ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯔꯤꯕ ꯏꯅꯦ ꯑꯃꯈꯛꯀ ꯎꯅꯖꯒꯦ ꯏꯅꯦꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯂꯣꯏꯇꯥꯡ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ ꯑꯗꯨꯒ ꯌꯨꯝꯅꯥꯛꯅ ꯉꯥꯡꯕꯝ ꯀꯩꯅꯥꯍꯝꯕꯤꯅꯤ ꯏꯅꯦ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯉꯥꯏꯍꯥꯛ ꯌꯥꯒꯅꯤꯀꯣ ꯌꯥꯅꯤ ꯍꯧꯖꯤꯛ ꯏꯅꯦꯅ ꯁꯥꯕꯤꯔꯤꯕ ꯑꯁꯤ ꯃꯃꯥꯡꯉꯩ ꯂꯨ ꯌꯥꯎꯔꯦ ꯇꯨꯡꯒꯣꯟ ꯌꯥꯎꯔꯦ ꯊꯨꯃꯣꯛ ꯌꯥꯎꯔꯦ ꯃꯁꯤ ꯏꯅꯦꯅ ꯌꯣꯟꯅꯕꯒꯤꯗꯃꯛ ꯁꯥꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯁꯥꯕꯤꯔꯤꯕ꯭ꯔꯥ ꯑꯩ ꯌꯨꯝꯒꯤꯁꯨ ꯁꯤꯖꯤꯟꯅꯅꯕ ꯁꯥই ꯑꯗꯒꯤ ꯌꯣꯟꯅꯕꯁꯨ ꯁꯥই ꯑꯗ ꯌꯣꯟꯕꯁꯤꯁꯨ ꯑꯩ ꯈꯗꯦꯟꯗ ꯊꯣꯛꯇꯨꯅ ꯌꯣꯜꯂꯨꯗꯦ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤꯁꯨ ꯁꯥꯕꯤꯌꯨ ꯍꯥꯏꯗ ꯂꯝ ꯈꯨꯝꯂꯧ ꯂꯥꯡꯇꯤꯡ ꯍꯩꯉꯥꯡ ꯀꯔꯤ ꯀꯔꯥ ꯇꯨꯡꯒꯣꯜ ꯅꯨꯡꯒꯣꯜ ꯑꯗꯨꯝ ꯁꯤꯡꯉꯛꯏ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯃꯣꯏ ꯑꯗꯨꯝ ꯇꯧꯔꯒ ꯊꯨꯃꯣꯛ ꯂꯧꯔꯩ ꯇꯨꯡꯒꯣꯜ ꯂꯧꯔꯩ
ꯄꯣꯂꯥꯡ ꯊꯨꯝꯃꯣꯛ ꯂꯣꯏ ꯂꯧꯔꯦ ꯈꯔꯥꯏ ꯅꯨꯡꯂꯥꯏ ꯂꯣꯏ ꯁꯥꯏ ꯃꯦꯔꯨꯛ ꯂꯧꯒꯦ ꯍꯥꯏꯁꯨ ꯑꯗꯨꯝ ꯄꯤ ꯑꯩꯅ ꯉꯝꯖꯗꯕꯒꯤ ꯇꯧꯅꯤ ꯉꯝꯗꯕꯅꯤꯅ ꯑꯍꯜ ꯑꯣꯏꯗꯕꯅꯤꯅ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯁꯨꯝ ꯑꯍꯜ ꯑꯣꯏꯖꯔꯒꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯤ. ꯏꯅꯦꯅ ꯁꯥꯕꯤꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯀꯅꯥꯒꯨꯝꯕꯅ ꯇꯝꯒꯦ ꯍꯥꯏꯕꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯥ? ꯌꯥꯎꯋꯤ ꯁꯦ ꯃꯃꯥ ꯂꯩꯀꯥꯏꯗꯩ ꯑꯉꯥꯡ ꯑꯃ ꯑꯩꯁꯨ ꯈꯔ ꯇꯝꯕꯤꯌꯣ ꯑꯩ ꯇꯝꯒꯦ ꯑꯩꯅ ꯇꯧꯕꯁꯦ ꯍꯩꯇ꯭ꯔꯦꯅ ꯃꯥ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯣꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯇꯝꯕꯤꯒꯦ ꯄꯩꯌꯥꯗꯨ ꯄꯣꯔꯛꯇ꯭ꯔꯗꯤ ꯇꯝꯕ ꯌꯥꯔꯣꯏ ꯑꯩꯒꯤꯁꯤꯗꯤ ꯅꯪꯅ ꯅꯣꯡꯃ ꯇꯝꯕꯗ ꯌꯦꯡꯈꯤꯕꯗ ꯍꯩꯔꯣꯏꯅ ꯃꯥꯅ ꯄꯩꯌꯥ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯍꯧꯔꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯞꯇꯥꯃꯨꯛꯁꯦ ꯁꯥꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯥ ꯊꯨꯝꯃꯣꯛ 3-4 ꯁꯥꯈꯤꯌꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤ ꯏꯅꯦꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ? ꯀꯔꯝꯕꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯕꯒꯦ? ꯑꯗꯨꯝ ꯇꯥꯏ ꯂꯣꯏ ꯁꯨꯅꯕ ꯑꯩ ꯇꯥꯕꯗꯤ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯉꯥꯡꯊꯣꯛꯄꯗꯤ ꯀꯌꯥ ꯍꯩꯇꯦ. ꯅꯨꯄꯤꯒꯤ ꯊꯧꯔꯝꯁꯨ ꯇꯥꯏ ꯀꯣꯏꯅ ꯆꯠꯄꯒꯤ ꯏꯁꯩ ꯅꯨꯡꯁꯩ ꯈꯟꯕ ꯂꯥꯛꯄꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯇꯥꯏ ꯏꯁꯩ ꯑꯔꯤꯕ ꯇꯥꯕꯨꯅꯨꯡꯒꯤ ꯄꯨꯊꯣꯔꯛꯄ ꯏꯁꯩꯗꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯁꯨ ꯇꯥꯏ ꯑꯗꯨꯒ ꯑꯩꯅ ꯃꯁꯛ ꯃꯃꯤꯡ ꯄꯥꯟꯅ ꯍꯥꯏꯕ ꯍꯩꯇꯕꯒꯤ ꯋꯥꯅꯤ. ꯏꯟꯈꯠꯂꯛꯂꯤꯕ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯏꯅꯦꯅ ꯀꯔꯤ ꯄꯥꯎꯇꯥꯛ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯉꯥꯡꯉꯦ ꯊꯕꯛ ꯁꯨꯅꯤꯡꯉꯨ ꯅꯍꯩ ꯅꯁꯤꯡ ꯇꯝꯃꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯥꯏꯗ ꯃꯣꯏꯅ ꯑꯉꯥꯡꯅꯤꯅ ꯂꯥꯡꯅ ꯄꯛꯁꯥꯒꯅ ꯁꯥꯟꯅꯩ. ꯑꯩꯅ ꯍꯥꯏ ꯅꯣꯏꯕꯨ ꯅꯍꯩ ꯅꯁꯤꯡꯗꯨ ꯇꯝꯕ ꯆꯠꯂꯨꯗ ꯑꯗꯒꯤ ꯇꯨꯏꯁꯟ ꯆꯠꯂꯝꯗꯥꯏ ꯐꯪꯉꯦ ꯏꯁꯨꯁꯤꯡꯁꯦ ꯑꯩꯅ ꯀꯧꯁꯟꯗꯅ ꯀꯧꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯩ ꯆꯠꯍꯜꯂꯦ. ꯑꯗꯒꯤ ꯁꯟ ꯂꯣꯛꯈꯤꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯨꯝ ꯑꯩꯅ ꯃꯣꯏ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯜꯂꯤ ꯂꯣꯛꯁꯜꯂꯤ. ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯏꯅꯦꯗꯒꯤ ꯀꯥꯟꯅ ꯌꯥꯊꯪ ꯅꯤꯖꯔꯤ. ꯀꯥꯏꯅꯔꯁꯤ ꯀꯣꯏꯅꯦ. ꯀꯥꯏꯅꯔꯁꯤ. ꯍꯧꯖꯤꯛ ꯂꯝꯁꯥꯡ ꯈꯨꯔꯈꯨꯜ ꯔꯣꯗꯀꯤ ꯑꯈꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯤ ꯂꯩꯖꯔꯤꯕꯁꯤ. ꯏꯆꯟꯒꯤ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨꯕ. ꯐꯟꯖꯧꯕꯝ ꯁꯃꯥ ꯀꯧꯏ. ꯏꯆꯟꯁꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ? ꯑꯩ ꯗ꯭ꯔꯃꯥ ꯁꯨꯝ ꯇꯤꯟꯅꯖꯔꯤ ꯍꯥꯏꯇꯥꯔꯦ. ꯍꯥꯟꯅ ꯏꯁꯩꯁꯨ ꯁꯨꯝ ꯈꯔ ꯇꯧꯖꯩꯌꯦ ꯑꯗꯣ ꯗ꯭ꯔꯃꯥꯗ ꯑꯣꯏꯅ ꯂꯩꯖꯔꯤ ꯍꯧꯖꯤꯛ. ꯗ꯭ꯔꯃꯥꯁꯨ ꯇꯧꯕ ꯑꯗꯩꯗꯤ ꯏꯁꯩꯁꯨ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯃꯈꯛ ꯊꯦꯡꯅꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤ ꯆꯥꯡ ナイナꯗꯤ ꯑꯗꯨꯝ ꯇꯥꯕꯤꯕ꯭ꯔꯥ? ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯗꯤ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯖꯔꯦ. ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅ ꯏꯆꯟꯁꯤꯅ ꯏꯁꯩꯁꯨ ꯁꯛꯄꯤꯔꯝꯕ ꯗ꯭ꯔꯃꯥꯁꯨ ꯌꯥꯎꯕꯤꯔꯝꯕ ꯑꯣꯏꯕꯅꯤꯅ ꯗꯥꯏꯂꯣꯒꯄꯨ ꯑꯣꯏꯔꯒꯁꯨ ꯏꯁꯩꯕꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯑꯝꯇꯪ ꯇꯧꯕꯤꯌꯨꯕ. ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯁꯥꯟꯅꯈꯤꯕ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯍꯥꯏꯕ ꯗ꯭ꯔꯃꯥꯗꯨꯗꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯂꯧꯈꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯊꯤꯌꯦꯇꯔꯗꯤ ꯂꯥꯏꯔꯦꯟꯒꯥꯕꯤ ꯌꯨꯗ꯭ꯔꯕꯥꯟꯇꯤ ꯌꯨꯅꯤꯌꯟꯗ ꯌꯥꯎꯖꯕꯅꯤ. ꯃꯈꯣꯏ ꯕꯕꯥ ꯅꯪ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯃꯈꯣꯏ ꯕꯕꯥ? ꯑꯩꯁꯨ ꯈꯪꯉꯦ ꯑꯩ ꯌꯥꯝꯅ ꯋꯥꯈꯤꯌꯦ ꯃꯈꯣꯏ ꯕꯕꯥ. ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯕ ꯑꯄꯨꯝꯕ ꯇꯤꯜꯍꯧ ꯑꯂꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯇꯥꯈꯤꯕ ꯃꯤꯠꯀꯤ ꯄꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ. ꯑꯩꯒꯤ ꯊꯃꯣꯏ ꯈꯛꯇꯅ ꯈꯪꯈꯤꯕꯅꯦ ꯃꯈꯣꯏ ꯕꯕꯥ. ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯕ ꯃꯤꯠ ꯑꯁꯤꯅ ꯂꯝꯕꯤ ꯃꯁꯛꯇꯤ ꯎꯗ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯈꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯩꯁꯨ ꯁꯤꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯌꯦ ꯃꯈꯣꯏ ꯕꯕꯥ. ꯑꯗꯨꯕꯨ ꯁꯤꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯑꯩ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯂꯩꯈꯤ ꯃꯈꯣꯏ ꯕꯕꯥ. ꯃꯈꯣꯏ ꯕꯕꯥ ꯍꯨ ꯂꯤꯛꯂꯤ ꯑꯗꯣ ꯅꯪ ꯊꯛꯀꯦꯔꯥ ꯃꯈꯣꯏ ꯕꯕꯥ? ꯗꯥꯏꯂꯣꯒꯁꯦ ꯍꯦꯛ ꯇꯥꯔꯨꯕꯗ ꯗ꯭ꯔꯃꯥꯗꯨꯗ ꯑꯣꯏꯔꯝꯒꯗꯧꯕ ꯑꯦꯛꯇꯤꯡꯒ ꯂꯣꯏꯅꯅ ꯇꯧꯕꯗꯨꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ. ꯂꯣꯏꯅꯅ ꯏꯁꯩꯁꯨ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯕꯅꯤꯅ ꯏꯁꯩꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕꯤꯔꯒꯦ ꯑꯗꯨꯒ ꯁꯛꯈꯪꯕ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ. ꯏꯁꯩꯁꯤ ꯑꯩ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯑꯩ ꯑꯦꯄ꯭ꯔꯨꯞ ꯇꯧꯖꯔꯦ. ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕ ꯏꯁꯩꯗꯨꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯂꯥꯟꯊꯣꯛꯆꯔꯝꯒꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡꯁꯤ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯅ ꯑꯩ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯁꯩꯊꯥꯖꯔꯒ ꯑꯩ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯂꯥꯟꯊꯣꯛꯆꯔꯒꯦ. ꯑꯆꯨꯝꯕꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯤ ꯍꯣ ꯏꯪꯂꯕ ꯂꯩꯀꯣꯟꯅꯤ ꯍꯥꯏꯅꯔꯤꯕꯤ ꯊꯥꯖꯇꯔꯨꯛꯅ ꯊꯧꯒꯜꯂꯤꯕꯤ ꯅꯪꯅꯤꯅꯦ ꯅꯨꯡꯁꯤꯕꯤ ꯏꯔꯝꯗꯝ ꯅꯪꯅꯤꯅꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯑꯆꯨꯝꯕꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯔꯤꯕꯤ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯐꯖꯔꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯑꯃꯁꯨ ꯁꯛꯄꯤꯔꯦ. ꯃꯇꯨꯡꯗꯁꯨ ꯏꯆꯟ ꯁꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ. ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯕ ꯐꯪꯖꯕꯒꯤꯗꯃꯛꯇ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯕꯨ ꯇꯧꯕꯤꯃꯟ ꯁꯪꯕ ꯎꯠꯆꯔꯤ.
हौजिक अइदे लेजरिबा मफम असि सगोमन तेरा सदोफम लेखाइदनी मरुकी मिंग आइगी मिंग मोरांगथेम नेत्रजित मितै सिनाजरी अदोन माइक हाइबा थरम दुगी मनुंग चन्ना लाक्सबनी खोगी रेडियोगी थरम सिबो करम तवीरिगे ओ रेडियो थरम से याम नुंगाय आइसु रेडियो जी होजि फावदा ताजरी मतम अमदसु अखोय आई वखंद रेडियो से आइगी थवाइग सब मानना खंजखिबनि मतम अमदसु होजि फावदसु खंजरी ऑल इंडिया रेडियो इम्फाल से होजि फावदसु आइगी थवाइग सब मानना खंजरी नारोंगी खोंजेल नाचोम पाउ रेडियो की लीला ड्रामा नचिंबा होजि फावदा दुम देतना ताजरी इंखलक लिबा नहारोन सिंगदा मरुओइना महिरोइ सिंगदा रेडियो तावसिना करी कानबगे हाइबदु हाइबियु रेडियो की कानबसिदी हाइनिंगाय लेतना कानग्रे अंगाम ओइगिदगी खंगपस रेडियो दगी तमजनिंगाय मयाम अमसु लेइ अमरोम हाइरुगा रेडियो सिदी अखोइगी यूनिवर्सिटी गुम्बनी ताइबंग महि कोलबनी रेडियो दगी अखोइना लोल तंबा याई ई पाउ खंगी पानिंग लाइरिक कया अखोइना पुयागी लातम लाइनिंग लाइसोनगी हिरमदा इसै नोंगाइदा कनागुबा लीला इबा मीसिंगना रेडियो दगी सैदमगा हौरगा रेडियो दगी तम्मगा इबा हौरको याउरी इसै इबदा इसै सकपदा रेडियो तारोबदगी पुनिंग इथिल फावरक्तना ममिंग लेरबा कया ओरको याउरी मरमदुना आई वखलसिदा ऑल इंडिया रेडियो सी यूनिवर्सिटी अमनी याम समना हाइजेबदा म्यूजियम अमनी रेडियो स्टेशन दगी तमजनिंगाई ngakani program singsu yayi makai ऑल इंडिया रेडियो मतम gi kakattibi yaugsi kakatna yayi makai म्यूजियम अमा ओइना सेक्शन थमिबा पामजे खोई रेडियो बो सुगी मतिक वांगना थांगतिबा याम नुंगाइजे मखाताना मतम खरगी ममांगदा वजागी मिंगदा रेडियोदा संतोपगीबा खोई नारों खोजेंगी लीला सिंह इसैबु ओइरो खोइना फिल्म नाचो माइदना छैरेंग अमा खखजुम ताजेगी मसिगी मनुंग सिदगी ख्वाइदगी अपामबा अमतंग रगदी हेना नुंगाइजगने हाइबो वफम दुमगे हेना थमजगे रेडियो स्टेशनदा आइना लीला मसा अदुगा खुंगंगी तरोमदा याइफयुबांगा माइदिना लीला अदुगा इसै नोंमाइना सिंगबा आई थोरम खरे यावजखरे अदुबु पनबिरैबा अखोइगी सिनेमा नाचोमसे मसिगी से आइना मतमदसु यामना पामदनसु इजगिबिने दु होजिकी आई इउ इकारे अदु वai हाबितन चिबा पुजम खरदी तिजगे आइगी सेरिंगसिगी ममिंगसे सिनेमा नाचोम हाइबा अयाकी सेरिंग सिनेमा नाचोम कचरी नफमदा हे मदर इंडिया अंगपनिको मतमगी मणिपुर अंगम कया कयाना नुंगाइबगी इरोनुंगदा लुपलिgai चाखटपदा खम थेंगले सना कैथेल मरै पाक निंगजबगी मांगख्रब थवाई सिंगी ममा ओइबि सिंगना तेंथादुन कौहौरी हांगलबा निंगसिंगबगी मालंगदा इमागी निंगथेम खुदोंग चाबा खरगिदमक्ता थीबा हुंबा चथबदा नमजा नमथेक नबिख्रबी मथवाई लौबिख्रबी ममोम सिंगीदमक्ता ममा ओइबि सिंगना तेंथादुन कौहौरी इमागी लांगलेन थादोय ताइबंगी लीला फंपाक थक्सिदा मखल कयागी कुमहैनी लोइना हाइने को कनागुमना निपी ओइबि सिंगी मथोट कारपगी पुनसिदी एक फुलदो माली सिंगी मंगमजदरे यामना नुंगाइजै अखोइगी मरुकी छैरेंग असि ताजबदा मतुंगदसु उनबा याबगी खुदोंचाबा फंगगदी अमु उनसी असिगिदमक्तदि मतांग असिदा मरुका काइनरसे याम नुंगाइजै मतमना पुनमक पुदुना लाखी मतमना पुनमक अमु पुदुना चखिगनी मतमना पुदुना लाखिबा अखोइ मियोइबा मसेनगी मरक्ता नुंसिनदबा कलकपा यंगथीबा पुनमक मतम माना पुदुना मुक चटख्रसनु नुंगाइबा तंदु लेताबा पुंसी मरेल अमा पोरकपा ओइरसनु हाइबा वाफम असि थमजबगा लोइनना थरम ताबिदहमलिबा ख्वाइ पुनमकपु अमुका हन्ना खुरुमजरी ngasi thoromda taminakre tongan mafamsingda chattuna mihoi kaya unaduna makhoi haija singjaba singi paudam loinana makhoi gi nungairaba wari kaya thoromasi thorom lanthokpada akhang ahi singi pautak fanglaba professionally trained tawraba presenter singna lanthokpa thorom nachade aikhoi gi listener singna mapungoina lanthokpiba thoromni matangi tangkakta adomsu ngaibiramu adomda mic asi sinabagi tanja yawrakpa kanhana haiba ngamgani matamadu fawbagidi nungaiba yaifaba pumnamakki